Hi viewers, welcome back to my channel Lies Entertainment. Ngasi aina ngangjadoriba topic asi hayeng hajite haugadoriba ikhoigi yausang haiba kumai sigi matangdani masida aina khangjaba khara mayamda sum haijage masi akhoi Manipur da lamta tha sigi purnima numitta hauraga numit mangani chupa ma pangthoknaba aduguma kumai amani masi India gi atopa tongan mafamdasu Holi haina pangthoknai amasung tongan ba magi state singda pangthoknaba akhoi uba phangi akhoi Manipur dasu akhoi yausang sigi achauba kumai oina pangthoknai numit mangani chupna pangthoknaba adugumba yam nungaiba yam colorful oiba adugumba fajaraba kumai amani masida aikoina uba phangbase kari uba phangge haba matamda akoina tasengnamakti masi Hinduism Manipur changa matungda akoi yausang asigi mami se hena chauna tabase uba phangi adubu Hinduism changa chingai mamang dasu akoina yausang habase tasengnamakti wahi ase yaul sang haba wahi sidagi lakpani yausang haina khitang samjan khibani masi akoi numit asida kanglada pakhangba pokhiba numitsu oi mama akoi lemarel amasung mapa salailen sidaba pokhiba pakhangba pokhiba numitsu oi mama sida mafam sida lemarel yawol sang ma pokpu matamda yawol sang sida leitaba yadaba ama oikibana adudagi yawol sang sidagi yausang haina sum lakibagi su wari am sum thengnaje aina sida pijari seni description macha amta yembiu okay masi Manipur da hojik toriba yausang gi mong se yamna thainaga yamna khenaba akhoi uba phange sum mayam su ubiramgani tasengnamakti yamna fajaraba kumai ase hojikki matamda tongan ba influence kaya ama lakpana tongan ba mawong matau kaya ama sum hongapa uba phangi masi tasengnamakti yausang thaina toramba yausang ase purnima numit asida ahal laman angang singna thaina hojik toramba kaya ama uba phangdre akhoi maksu tawjarami akhoi mamangda akhoi yausang saba angang akhoimna labuk mayai da yausang saba aduga yausang asibu akhoi purnima numitta akhoi ahal laman tawre hairaga asida yausang se numit tara matungda mai thare haraga adugi utto teidana khotna tawraga mayam se anga macha singa naka theng chakpa haina naka theng chatpa habadi anga macha yumthong gi chatle haraga makhoina paisa ni bagi chatne bi se khoina angang oringai su uba phangi hoi asigi se anga macha no jisu tawnari naka theng gi thabak se adu gi matungda nongalakpadagi akhoina Govindaji laisangda akhoina sangitana tawbana chingba kaya ama so akhoina uba phangi masi chanabi oina hojikka mamangada yamna khenabase uba phangose masigi matangna khajiktang ai tentang ai haijage matang sida akoina hojikki matamsida yausang hek lakpa matamda yausang asida khoi uba phangise masi yamna paisa langthokpa arembada paisa yam langthokpa kumai amasung khwaidai motpa kumai ama akoigi Manipur da oire habase ma aina haijaningi masi Google dasu mayamna changa yengbiu tongan record su yengbiu khwaidai khudong thiba thokpa accident amasung khudong thiba tongan ba accident singna chingba amasung tongan ba paisa suki matik yamna langthokpa arembada adugumba kumai ama oire habase akoina sum uba phangi masigi sakhi haibabu khudam ana harabada hojikan gi yausang ase yausang ama lakpa matamda yumda leiba mama mapa singna macha singi oiba fi leidaba yadaba gi mongda macha singi demand hoi kumai habasidi hoi imunu loina harauba angang singju harauba kanu naktini adu akhoi kumai sa sukemdi yamanba kumai khudingi firon leidaba yade habana chingba mayam sa laklakpa adu degidi akhoi gi yausang kumai sida angang singi demand sa yam hengakpa then nupa macha sing maro nupa macha sing sina hojikan gi yausang ge tawba uba phangi se chanabi amana toigan paiba toigan se atang toigan kaya mani mama pana laibiraga macha singi demand se mapung phana damakta pibi basi uba phangi masi toigan sina maram oraga mit tangba mit sokpa amasung hospitalize tawba kaya yaurabani mayam su soidan social media da thengna biramgani masi yaragadi handak yausang si dagidi asuguma angang singi toigan gi demand ase asi yaragadi khara ima babana su khara mama pa oibasu khara su yengsanbiu asi matang ai haijaning ai channel si khuthang sida aduga amuk nupi macha sing sina yausang mai tharba naka thengi ayuk ki numite numit mangani chuppa ama moina lambi da thatlaga thauri tawraga lambi se
ꯊꯠꯂꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯂꯥꯛꯏꯕ ꯆꯠꯂꯤꯕꯁꯤꯡꯁꯤ ꯊꯠꯂꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯅꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯤꯁꯨ ꯌꯥꯎꯁꯪꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯌꯥꯝ ꯀꯟꯅ ꯂꯩ ꯌꯥꯎꯁꯪꯁꯤꯒꯤ ꯃꯁꯤ ꯇꯁꯦꯡꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯃꯁꯤ ꯆꯍꯤꯗ ꯂꯥꯛꯄ ꯀꯨꯝꯒꯤ ꯌꯥꯎꯁꯪ ꯍꯥꯏꯕꯁꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯒꯤ ꯃꯆꯟꯁꯤꯡꯁꯤꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯟ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯐꯤꯖꯤ ꯐꯤꯅꯥ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯨꯟꯕꯒꯤ ꯐꯤ ꯄꯥꯏꯔꯒ ꯃꯨꯟꯕꯒꯤ ꯄꯩꯁꯥ ꯅꯤꯕꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯝ ꯐꯖꯕꯖꯥꯠꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯏꯆꯟꯁꯤꯡꯒꯤꯗꯃꯛꯇ ꯉꯝꯖꯕ ꯈꯔ 10 ꯑꯃ 20 ꯑꯃ ꯄꯤꯔꯝꯕꯁꯤꯁꯨ ꯍꯔꯥꯎ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯄꯤꯔꯝꯕ ꯈꯔꯅ ꯁꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯥꯏꯁꯦ ꯈꯨꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯊꯧꯔꯤ ꯊꯠꯂꯒ ꯐꯥꯅ ꯐꯝꯃꯒ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯃꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯍꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯗꯨꯗ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯂꯝꯕꯤꯗ ꯒꯥꯔꯤ ꯀꯟꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅꯁꯨ ꯌꯥꯎꯁꯪꯁꯤꯗ ꯌꯥꯝ ꯀꯟꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯅ ꯊꯧꯔꯤ ꯊꯠꯄ ꯃꯇꯝꯗ ꯊꯧꯔꯤꯗꯨꯒ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯁꯨ ꯁꯣꯛꯄ ꯄꯟꯕ ꯒꯥꯔꯤ ꯇꯨꯕ ꯑꯃꯁꯨꯡ ꯊꯧꯔꯤꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯨ ꯁꯣꯛꯄ ꯄꯟꯕ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯉꯝꯗꯕꯤꯗ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯇ ꯅꯠꯇꯅ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯈꯣꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯧꯔꯤ ꯊꯠꯄ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯍꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯌꯥꯎꯁꯪꯁꯤꯗ ꯃꯣꯏꯅ ꯇꯧꯖꯔꯤꯕꯅꯤ ꯌꯥꯎꯁꯪ ꯅꯠꯇꯕ ꯃꯇꯝꯗ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯇꯝꯁꯤ ꯅꯥꯏꯗꯅ ꯃꯝꯁꯤꯜꯂꯛꯑꯕ ꯃꯇꯝ ꯐꯥꯎꯕ ꯁꯨꯝ ꯌꯥꯎꯁꯪꯒꯤ ꯅꯃꯥꯁꯤꯗ ꯊꯧꯔꯤ ꯊꯠꯂꯤꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯂꯩꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯍꯥꯏꯔꯤꯕ ꯆꯥꯟꯁꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯗꯔ ꯇꯩꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯐꯥꯔꯒ ꯃꯥꯏꯗ ꯄꯥꯎꯗꯔ ꯇꯩꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯇꯧꯕ ꯀꯥꯟꯗ ꯃꯥꯏꯗ ꯄꯥꯎꯗꯔ ꯇꯩꯕꯗꯣ ꯅꯝꯐꯨ ꯍꯥꯐꯨꯗ ꯕꯥꯏ ꯐꯣꯔꯁꯤꯡꯂꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯄꯥꯎꯗꯔ ꯇꯩꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯕ ꯃꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯁꯦꯟꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯌꯥꯎꯁꯪ ꯑꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯃꯣꯔꯦꯜꯗ ꯌꯥꯝ ꯁꯣꯛꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯂꯪꯀꯥꯔ ꯍꯥꯏꯅ ꯌꯥꯎꯁꯪ 5ꯅꯤ ꯂꯣꯏꯁꯤꯜꯂꯒ ꯍꯂꯪꯀꯥꯔ ꯍꯥꯏꯅ ꯑꯃ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯔꯒ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯇ ꯅꯠꯇꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯅꯤꯝ ꯇꯩꯕ ꯎꯖꯥꯂꯥ ꯇꯩꯕ ꯑꯗꯨꯗꯒꯤ ꯏꯚꯟ ꯃꯣꯕꯂꯤꯟ ꯇꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯎꯕ ꯐꯪꯉꯤ ꯏꯁꯤꯡ ꯆꯥꯏꯔꯒ ꯏꯁꯤꯡ ꯑꯃꯣꯠꯄ ꯈꯣꯡꯕꯥꯟ ꯇꯣꯔꯕꯥꯟ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯄꯥꯠꯀꯤ ꯏꯁꯤꯡꯁꯤꯡꯁꯦ ꯂꯪꯉꯒ ꯆꯥꯏꯕ ꯎꯕ ꯐꯪꯉꯤ ꯃꯤ ꯅꯥꯟꯅ ꯂꯥꯛꯆꯕ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯂꯨꯅ ꯂꯥꯛꯆꯕꯁꯨ ꯆꯥꯏꯁꯟꯕ ꯈꯣꯠꯆꯟꯕ ꯎꯕ ꯐꯪꯉꯤ ꯌꯥꯎꯁꯪꯕꯨ ꯍꯥꯏꯅ ꯍꯦꯛꯇ ꯈꯠꯅ ꯂꯥꯎꯅꯔꯕꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯌꯥꯎꯁꯪꯁꯤꯗ ꯌꯥꯝ ꯐꯖꯗꯕ ꯃꯑꯣꯡꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯌꯥꯔꯒꯗꯤ ꯍꯧꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯈꯤꯇꯪ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯕ ꯌꯥꯎꯁꯪꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯉꯁꯥꯏ ꯐꯠꯇꯕ ꯏꯁꯤꯡ ꯂꯪꯉꯤꯕ ꯃꯌꯥꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯁꯨꯝ ꯌꯥꯎꯏ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯎꯕ ꯗꯦꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯅꯤꯁꯥ ꯄꯁꯥ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯌꯥꯎꯁꯪꯒꯤ ꯅꯃꯥꯗ ꯑꯁꯨꯝ ꯀꯨꯝꯍꯩꯅꯦ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯅꯤꯁꯥ ꯄꯁꯥ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯠꯅ ꯂꯥꯎꯅꯕꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯄ ꯀꯨꯝꯍꯩꯒꯤ ꯅꯃꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯔꯩꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯣꯔꯦꯜꯁꯤ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯔꯛꯄ ꯑꯃ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩꯁꯤꯅ ꯎꯕ ꯐꯪꯉꯤ ꯀꯨꯝꯗ ꯂꯥꯛꯄ ꯌꯥꯝ ꯐꯖꯔꯕ ꯀꯨꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯁꯦ ꯃꯁꯤ ꯅꯨꯡꯗ ꯌꯥꯝ ꯐꯖꯕ ꯑꯔꯊ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯌꯥꯎꯁꯪ ꯂꯣꯏꯔ ꯃꯇꯨꯡ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯥꯏꯅ ꯑꯃꯁꯨ ꯇꯧꯔꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯊꯥꯕꯜꯒꯤꯗꯃꯛꯇ ꯁꯦꯟ ꯈꯥꯏꯕ ꯈꯣꯠꯄ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯑꯃꯨꯛꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯐꯖꯗꯕ ꯀꯌꯥ ꯑꯃꯒꯤ ꯃꯑꯣꯡ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯃꯥꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯃꯥꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕ ꯑꯗꯨꯗꯒꯤ ꯅꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯍꯥꯏꯖꯔꯦꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯁꯤꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯝꯐꯦꯁꯤꯁ ꯄꯤꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ
ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯑꯁꯦ ꯌꯥꯝ ꯐꯖꯔꯕ ꯀꯨꯝꯍꯩ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯌꯣꯛꯈꯠꯁꯤ ꯍꯥꯏꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯎꯁꯪꯁꯦ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯍꯥꯏꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏꯕꯁꯤ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏꯕ ꯇꯞꯅ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯊꯠꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤꯗꯒꯤ ꯇꯞꯅ ꯊꯩꯗꯣꯔꯛꯑꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯍꯥꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯈꯣꯏꯗ ꯂꯩꯕ ꯇꯦꯂꯦꯟꯁꯤꯡꯁꯦ ꯍꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯩ ꯂꯥꯛꯀꯗꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯌꯥꯝ ꯌꯥꯏꯐꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯪꯊꯣꯛꯇꯅ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯠꯇꯕ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯈꯤꯗꯨꯅ ꯑꯃꯁꯨꯡ ꯑꯅꯧꯕ ꯑꯐꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯨꯟꯃꯤꯟꯅꯕ ꯑꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ